Sengmai Ningthou Thaugalup Kakchingna Sinduna Chahi Khudingi Leptana Pangthoktuna Lakliba Ibudhou Sengmai Ningthougi Hiyang Kumai Ngasi Kakching District Sengmai Turenda Pangthokre Hiyang Kumai Aduda Manipuri film Khaba actor Irom Khaba Apokpa Irom Premananda Thangmaiban Sinam Lekai Infal Amasung Laimayum Suraj Sharma Apokpa El Kumarjit Nagamaba Infal Anina Sengmai Leptuna Danaki Laigi Sengmaina Yengkhom Nganthoiba Apokpa Y Bikram Kakching Moirangteng Leikaina Lepki Hai hai na waro bigno aku atu matamda hi jai onawe mele singki asyu atau pa ingi onaga da ba do atu matamda onaga ala ni thaba udare Khaba discipline leiba akoi adulama simmaduda luparising ahongi ahen bamana amasu maki danai oiba site tagi thambigani aina pondopire masigi damakta thagachari Có mình nằm gì?